Pakistan ki machasi yengu terrorist thajinduna micham haralle aduga amuk Indiana saunu khud halakpadana victim ka sanana leire. India di misam da nupi angang da khud tharoi khangna Pakistan occupied Kashmir da angang kaya war response ki damak training piri. Pakistan se India bu tasengna yamna kire makoina aranba pau sandolaga India bu atai leibak singna lan uhanna honari. Walgi atai leibakna pressure pihanduna India bu thingna bu honari. Adubu PTB ki leibak kaya na India bu sawalakpadagi makoi gyan mangli. Machinda thokpa pangang da ngangli. Angang singbu maram chadna false propaganda da siznari. Tasena war thoklaba phawbada angang singdi sohanba yadi haibasi international law da leiribani. Aduga amuksu yengsi Pakistan sibu India ga lan songnaba ngamgadawribraba. GDP gross domestic product of Pakistan se US dollar 340 billion neba leiri se Pakistan gi oina. Aduga India gi oina GDP se US dollar 3.7 trillion neba leiri se. Yamna khena kare karigumba war thoklabadi Pakistan gi GDP asi tha ama anida 4 daina 6% phawba hanthakigani hairi. Aduna Pakistan se yam thuna collapse tagani numit mawdani gi matungdadi. Pakistan gi hauji oriba forex reserve se US dollar 7 to 8 billion khaktaneba haibadi makoina sana thangna posai thau tum hidalang thak lan tholabadi makoi khuju khulai ke leiga do khoku mayam se makoina US dollar de piduni masinumi kuntha deina kuntha nga phawwa khaktagi oina sanagane moigi lei pisaje ana khuju khulai da adagi PTB ki leba kya na support tawbada khobada India na loi hele na Pakistan na kachu India mayoknaba ngamoyba. Thank you all. Ngasi di matang asi loisinjage ano wi paw lakpa kana mayam da update tawjarake mayam na channel su like share and subscribe toksin bi haina nolung singjari. Thank you all.